New Chekon Senior Citizen gi Community Hall ngasi MLA Thangjam Arunkumar Singh na Sangakhre. New Chekon da leiba Senior Citizen gi Community Hall asi ngasi sangaba gi thauram aduda athoiba mingthun len oina Wangkei AC gi MLA Thangjam Arunkumar Singh, Sri Longjam Nilamani Singh, Sri Laurembam Binod Singh amasung Sri Thokchom Biramangol Singh na saruk yaduna pangthoki. Ngasi sangaba gi thauram aduga mari leinana MLA Thangjam Arunkumar na phongdokhibada hauziki matam asida sumang thelong na chingba sing asi leisilaktabana community hall asi maru oirakpana miyam gi damakta semgat sagatpani mahakna makhata na phongdokhibada popular government ama lakpa asi praja gi apamba asi miyam gi representative oiba singisu apambani adubu irang asi crucial oibana maram oiraga matam khitang kuina changbani adubu central government na athuba matamda waroisin ama puraktuna anauba leingak ama semnaba hotnari haina phongdok khibaga loinana ising ichauna soklaba Wangkei kendra lambi sing athubada semlagani haina phongdokhi.